अहानबदा यamna मरुइबा पाव अमबदे थमजगे हराउथन चिंखोंगदे लैबा पोल्ट्री फार्म अमा कुकी मिलिटेंट सिंगना मै थादोकलमले ngarang ahing nungjai matung pung amaga minute ni furom taba matamna sekmai police station gi manung sanna senjum sirang amadi harautel ani lonaba senjum sirang singkhong de laiba yen gi farm ama kuki militant sing na mai thadok tuna manghalam le hairi kuki militant sing na sing sakta gi kum tharak laga yen gi farm asi mai thadok lambani masigi matung da kuki militant sing na mafam adu da laiba manipuri rifles amadi IRB gi laifam da nongmai kapsil laktuna landarakhi maduda MR amadi IRB gi personal sing na handuna nongmai kapada gi kuki militant sing adu sing gi sarukta singkhat ki hairi kuki militant sing na mai thadok tuna manghalam laba yen gi farm asi sirang de laiba haisnam rajen ko bomioi amagini hairi paugi source amagi matung inadi yen gi farm asi kuki militant sing na mai thapa horakpa matam da mafam adu da leiriba Assam rifles ki kanguna khanglak padagi kanba ngam hore hairi थौदोक असी थोक्रब मतुंग ngasi pung 7:10 rom taba matam da suku kising na drone ama thakalak tuna senjam sirang amasung harauthel ka taina mafam sing da paisilaki maduda security force ki makai dagi nong makeup tuna drone adu tanthoki hairi panbe abading asi kuki militant sing na mai tharam laba yen gi farm asi kanglup ki irang asi haurakpa matam da suku ki militant sing na mai thaba haurambadagi matam sana khanglakpadagi miyamna kalhoba leikrabani aduga matangi update asuna UNLF pambaina lusingba lupna lilong chingjau gi laibak thiba thodok adugi nungai taba phongdurakli haukiba January amagi numidang da lilong chingjau da thokiba laibak thiba amadi thokaning da thodok aduda leikidra mioi manga gi imung manungna nanghoriba amadi soktuna leihuraba sing amasung makoi gi imung manungna nanghoriba awaba aduda pambaina lusingba UNLF na saruk yajabaga loina nungai taba phongduk sari haina pambaina lusingba UNLF ki Department of Publicity gi media coordinator gi thaupuriba sarairongba thoksomna press ta thokpa serol amana hairi serol asina hai ireibak manipur gi siraba tanpam asida thodok aduna manipur da khundaminariba furup sa maitai pangan amadi maitai ani gi marakta yengthina duna kuthok nabagi thodok ama lakhaning daba amadi thodok asigi wakhairoi ama puraknaba hotnaba asoba thodang lobi ki mitai pangal gi lusing basing manipur gi civil society gi lusing basing amadi ireisa kuding makki mafamda pambai na lusing ba UNLF na ikai khumna uchchabaga loina na thagat pa phongdok sari hairi serol sina makhatan hai thoidong na iribak asida angan ba matamdagi sahi kaya nungsi sana laiminrakliba Maitai amadi maitai pangal ani ki marakta leiriba nungsi sanabagi mari asi khubai ama phawba kaihan danabagi damakta thaudang sauna lobi ki ba maitai pangal gi lusingba singbu pambai na lusingba UNLF na ikai khumna uchari hairi serol sina aroi bada hairi badi makata na maitai amadi maitai pangal ani gi marakta amana amabu nungai handana ba yabo hai wata sing season nabidana basu iraicha khuding makki mafam da appeal toragli aduga mathangi update asna athoba James Bond gi aroiba mathong mangam pangthokre haukiba December 13 da kadangbun part 2 Mahadeva Singh da kuki kulai paiba sing nong makeup silaktuna landa silakpada nong maru na panduna leikidraba ningombam James Bond Allies nanau gi thawai yaudra baksang asimiyam Zelensky mirel sing da giloraga kadangbun tu Mahadeva Singh da aroiba mathong mangam pangthokna ba sem sakre ngasi gi thawrong madu da sarug yakiba ningombam Rameswar na haikiba da leikidraba athoba James Bond ningombam haukiba December 13 da kadangbun gi matak thangba sing sang da hana lumduna leramba kulai matik sana paiba kuki militant sing na nongmai amadi bomb season aduna landarak pada nongmai maru na panbada gi laikan nabang amdana mafam adumakta laikidabani laikidraba James Bond gi imung manung amadi JSC ga Manipuri Chief Minister Nongthongbam Biren ga unaduna wari sanaraba matung da yanaba ma purakpada gi Zelensky mokta postmortem tawraba matung ngasi ayuk pung 10 rom tarakpa matam da lamdam adum gi miyam ga loina na Zelensky mokta gi thawai yaudraba si waksang lokibani lamdam adum gi miyam na lambi gi nakyata leptuna laikidraba athoba James Bond ningombam gi mafam da awa phongdok paga loina na laisu katuna ikai khumnaba utki aduga mathangi update asina kanglok ki irang asina maram oiduna sugnu rally bridge ngasi fawo thingjinduna leiri kanglok ki irang asina khwaidigi hena sokhala mafam ama oiriba kaksing district ki manung chana leiriba sugnu amadi surasanpur satpagi lambida Manipuri turel gi mathakta sariba Belly Bridge asi kanglok ki irang asina maram oiduna ngasi fawo thingjinduna leiri Belly Bridge asi nongpok thongba maikaida BSF aduga nongchupthang ba maikaida CRPF na ngak senduna leiri thonggi nakal ani makta sathok sasin yadana ba yoli tarana yamna section na khajinduna leiri baduna CRPF amadi BSF na aduki matik section na ngak sen bagi thabuk chathaduna leiri nakal amoromda sugnu amadi seraugi praja sing hojuksu kuki militant singna matam amadata hektamak landarakani haibagi akiba leibadagi nena tana leiba ngamdri pause asida khunja kharna phongdurupagi matung inade mamang sahi 2023 gi aroiba December 13 gi numidang pung 9 ga makhairom dagi tara phawagi manungda kuki khul oiriba dengyang rom dagi kuki militant singna nongmai round tara rom thangna kapsilaki madudagi sungnu turen mapan da leiba miyoi singda BSF ki kanguna ahing adu atopa safagadaba mafam da leiruna ba khangalak padagi sugnu bazar da
हेनगलक्तुना मफम अदुदा लेरिबा इमुंग कयादा संगजफम लौदुना लेखि हाइरि खुंजासिंगना मखा ताना ngasi फोंदोरकपगी मतुंग इनदी लांजेनरुबा खुंजासिंग ngarangdagi masa masagi mayumta hanjinduna leinare BSF amadi state security forcing na actionbagi akanba thabuk hojik पाइखले खुरुंगाकपु खुंजासिंग सुमी खुपना हुमसिंग अयुं नुंगथिल अनिमक्ता खुरुंगाकपगी थबुक सथदुना लेरि यामना किनिंगाई ओइरिबदि कुकी मिलिटेंटसिंग गे असौब लैफम अमनि हाइनरिबा लालोय फाइ हाइरिबा असि सुगनुदगी किलोमीटर अमरोमता मकचलगा लैबा मफम असिदा कुकी मिलिटेंटसिंग खुलिंगदुना लैबना सुगनु अमदि सेरौगी खुंजासिंग दा मतम अमदा हेक्तमक लांदारकद्रा हाइबगी अकीबा लै हाइरि अदुगा अरोइबगी अपडेट असुना मैरा पाइबी इमासिंग की मथक्ता पालिबा FIR सि खुदक्ता कक्कदबनी फादबा यारोइ हारगना मणिपुरदा लैरिबा मैरा पाइबी एखोइ मयाम लोइना फाबिरो मैरा पाइबी सिंग सिफाई लैबा यारोइ हाइरुबगी मैरा पाइबी सिंग मथक्ता FIR पालकपबु पोइरै लैमरोल मैरा पाइबी अपुनबा मणिपुरी अमदि ऑल मणिपुरी वुमेन्स वॉलंटियर एसोसिएशन MMWOBA ना यानिंगदे FIR अदु कक्कदबनी मैरा पाइबी सिंगबु फाब बोनबा यारोइ हाइबा